하이더쇼 호직기 머밍디 번데 했다 번버 간다 모이데 옛날에 나와야 봐 시 기안 다더버기니 해봐 아이나 낭나 서제션 비브세 어스아기 덤마 파이네 실레바기니네 머니푸기네 간나버네 하이나 로데 방가 안가나 예과 하이브세 시엠다 키탕 마나 도토프두가 마나다바 손다 로드 하이리브네도 손다 로디 강드레도 와리고 야나간 안가 가이노세 야데 하이블롬도 짝크레바 아상아이나 낭부세 chief minister도 영티비 낭만 나테 he is our chief minister state ki chief minister amo 아이디 거기 오자 캠찬 오이나 personally 아이 낭만 나테 하바 캠찬 오이나 왜르데 아이 숭아 낭로에 but any chief minister 두다 마나시 또폼 토이 하이도나 거 레박 농시비기 때문에 레박 생각세 해비기 낭루분에 하이루분에 봐 아두고 마디 마부 영티비네 로우레버 마수 아마수 고바리보 거기 초이베세 아두나 따바 하이트리 로션바 하이트리 니엄 줌나 zat들이 해봐 아두나 ngасai rule of the law the zattab네나 마시 갈라가 zatप데 ngasi akoina chekan thenari ngasi sida thokre si wa yamningai lete sen haibada aina if I were chief minister chala imung singda kaino sing tawraga 짭짭한 내용이나 안 갖고 로 오이나 실래 시 파르 시 도그니 딱 타바 오이나 반토보다 에스크리샤 로 페샤로 하는 템닝을 레티 모두기 미 핫버싱도 모두 도토리버싱도 within 시시시시의 도르가 액레야바 모두 발락간다 저스티스 투라거다버네야바 저스티스 방락간다 이몽 아두기 다사 따리브두디 거버먼나 컴페 나사기 컴페세션기 와나테 다 안가 동안바 개비는 애프룹 도르가 서비스 피브라 콧브라고 생각 피브라 아두기 동안나 물레이자야바 모두롬도 쩍거다버네야바 아코이기디 저스티스 투 부럭드링에다 비자 떠드링에다 하나 로션 토해봐 안가 나트라 비자 떠이는 पैसा 템라가 아두 떠가 나한 줄아 잠부도 토프두디 아두나 그리 하이룬 아두 나사이나 하이부도 아코기 미제 기안 따다바 마얌 레리브네나 바자 컷다 나타나 리더십 머락도 기안 따다브네나 나사이 안갈나 하이부도 어제 MLA 레리브노 피싱 그 잘라가 그다이들 나오게 시디 야로에 하이나 뭐 프로테스트 오버 야오다브니 나트라 컨뎀 토거다브네 아마 폰나 톡대봐 하이나 거기 아무rom데 프레시 떠닝이 해봐 냄착기게 디부디 셈 마음에 사먹나 야데 해봐 셈 이래 토해 디부디 셈 디고수 토해 거 아이 와칸다고 마얌 좀 유엔시슈 토해 나트라다 안가 어떻게 마얌 토리 시디 아도 시디 rules of law다 액트 짝타거다 타벅도 아코이나 마두기 란바도 동안바마도 짝크라디 야로에보 ngасai 하나 매담 수저단나 하이레 노미니 야암나 랑라가 하이엔 크라 레르거디 도미나 레크라더라 너르디 아코이 저스티스 투 부러뽕 아무더라 노 아도 란 토보르디 란두 테나바타이 min attack tawdi madu akhoi defend tawbatai aduga law ki terrorist tu chathare haradi madu terrorist ki ek punama thingai tamakta security forces mayam thamli bedu natro madu kana na chalagani madu akhoi ki government du na chalaga dam natro adudi government du shore hardi kana na chumthokani government party machine chumthona masi chief minister na chalago home minister chalago master prime minister nasang na haibedu home minister 너희는 머니푸르다 수마이나 한타나 라우르가 아코이 와한거니 수마이나 그야 강력 레이라 실레보 왜 따르디 아코이 지 미니스터 똑르니 안가 아도 하이버 넘브라 하이바 마두 하이가다 보 모후투다 마두기 가이노마 제세 갈레가 완다 까나까나노 망원다 아두기 아춤바 하이브라 콜라 하이블롬다 코이시 티절러가 미시 콤나르가 젖복 오이나 젖크레버 아두가 겐더기 미싱수수 마두기 아소이바 바자기 아춤바 떠허닝버기 하이브 간다 라르수 했다 아기 MLA니 아기 મંત્રી니 하이나 란데 하이블롬다 디펜스 짝크레버 프로텍션 짝크레버 아두나 아코이 왕왕닝게 하이브도 미기디 아두나티 하바 아두나 아코이기 옛나버시 까나노 하이브시 하나 아코이 아이덴티파이 또 아코이나 하럭버디 낭락버 ngasi tawrapde akoidi akoigi yenabase kanano akoidi khangeb nangi yenaba khangra tarade nangi soiba ai kitang soiba leramba ibani chanaramda ba madu towana thamgadabane madu di kona ibani gi personal issue ne ba hari but ibani gi yenabdu da thenaba kandadi ibani common issue du da ekbani changba taaya ba hojik MLA mayam se unitedly oibro 하이닝데 부원에 아파버 사바 낭버 사바 마징레 바 셈닝버 사바 바샤 아두아다 뭐 춤차라 MLA드네 호지 MLA드 유니티 웨이데 해봐
MLA मैम से इशू द लेते अब इशू खंगलिब्रो हदक चलिबो मैम MLA मैम चलगा अदुदी अखोय यंथिने MLA मैम ने अखोय रेस्पोंसिबल लौरनी मिस्टर प्राइम मिनिस्टर मिस्टर होम मिनिस्टर को अदु अदा सी आरो हाइदना MLA मैम दुना इमु अदुदा चलगा कंसोल तौरगा मोय ओइना थाना तौदबनेब मोयना लांगदबनेब ओना तैनबदा मसी यानिंगे मोयना टेररिस्ट की थबक तौबजे अखोय यानिंगे हाइदना टेररिस्ट protest तौब थोरपसिदा ओना तैनबदा हजिकति टियर गैस कापसल चे कालगा अखोय मसेन तादरा नोय खिगनी लीला से अखोय लीला खरा नोय खिगनी लीला लोइदरिये अदुना मी सिंगसे फाप ताबा म चंगे अदुगा लीडर सिंगसे आइगी लेबा करिनो आइगी मी सिंगसे करिनो आइना तौदब थबक करिनो हाइबा हाना नियम नीति खंगबा म चंगेबो मादु खंगदबदिगिनेबा इरोय संजे लो खोइबसे सुबसे आर टीटी से हेदना अखोय करी हाइबा अंगा इरो अखोयना लो खोइबा संजे मरा करी हाइबा हाना ट्रेनिंग पियेबा अदु मतुमदा लो खोइबा यायबा नत्रदि फजना नरा हुतरदि लो खोइबा यादेबा लो थबक सुबा यादेबा अखोयगी मणिपुर दंगसि लेरिबा लुचिंपुरे अयामबसे नारन हुतेबा नारन हुतबनेना नारन हुतबि कॉन्स्टिट्यूशन दु खंगदेबा आइन खंगद्रेबा अंगा अदुना अंगा ओजा प्रेमानंद हे हाइबदो अखोय MLA काबो मयामसे कोचिंग खरा लौरदि फगनी हाइबदो अदुनेबा अदुदिगी लो से खंग लो द अप्लाई तौगदब लो द अटैक तौगदबदो तोना थमलगा पैसा द थेमन करी तौगनी अद मी अम सिरे अदु तौखरे हाइरदि लो लेरिबिदु लो द अप्लाई तौहनगे हाइदना आई चलगा पैसा द थेमगे हाइरदि अदुदि जस्टिस टू डिनाई तौथोखरे काना अदुगी सर्विस दा प्रमोशन दा करिनो मदा लाना तौरिबा मयाम सिदी सर्विस हापदा छेराम तौरान हापलम सिदी मणिपुर से थोखरबनेबा अदुगुंबा लेपाक अदुगुंबा सोसाइटी दुदी अदम प्रॉब्लम थोप तायबा अदु नंगसी थोलिबसे से ममांग ने जिरीगी दु लोइसंदरी हंदक चुरा चांबुगी दु लोइसंदरी लोइसंखरे मादुदी याना सनलगा हंदक अमु थोखरे हयें गदाय नो अमु थो सेकमाइ दरा सोम पाले दरा अदुसु सुमाय अदुम इरान तौरग लेगदरो तेनो अदुदी अखोय से ह्यूमन बीइंग्स मालक तरेबा अदुना प्रजादसु अइना हाइनिंगबदी तौसी इमोशनल ओइसे दुब नियम जुमना तौसे को अदुगा पुलिस सिक्योरिटी लेगाक लेपांगाक प्रजागाक सिंसु माव अखोयदि हेन पुलिस न लो से खंगलिबने अदुगुंबा मीदो लो न करी तौबा याब्रा हाइसे प्रजादा तंबियो माली तो अखोयगी IPS ऑफिसर सिंग IG DG ओइरिबो मैम DIG ओइरिबो SP ओइरिबो मैम दो प्रजा मासे सुमाइना तौरोय असुमाइना तौदबनी हाइबो मोइजु प्रजादा तंबियोना मदुदी ngasi IPS ऑफिसर पुलिस ऑफिसर लेरिबो सिंगसिदी मदुगी नियम नीति दिदी ताकतेबो प्रेस तसु हाइदेबो सुम मीदी इमोशनल इचा सिरबनेना आइगी इमुंग सिरबने नोइदबे कपलगी सावबगी चोंथोरपनिना अदुदा ओइना तखाइरगा लेरेबा अंगा अदुदी सेंटर रे हरावखरेबा द मीदी अखोय मसेन तखाइ हलगा लास्टा अखोय मसेन खनरदे अखोय मसेन चाइनरदे अखोयना वारक पसे नुआइगनी हाइबेगी मीदी हानगी प्री प्लान तौरबनेबा अदुना तुरेंदा इसिंग से मोखलक याम नैरग तौरदि nga thibase wa nuai hairi abo dumai no ngsi akhoi khanar lairi base a moidi control tobo yam nuai abo adum tawkhigini adu kana na first phat taw dom no mukok oibdo leader sing du no mase phat ta ka da praja du control togo yaga dabane leader sing na phat ta draga praja da ga control tobo yani sidi gi thokbane ba hari ko aduna yamna haining de akhoi leba ki wakhan da khansi achumbo du thabok oina uchi justice to leminasi za sang हंदकी ट्रोंगलाउगी इंसिडेंट सिदी टेररिस्ट की एक नत्ती हैबदी यारोय सिदी टेररिस्ट एक नि दगी जिरीदी थोखिबा अखोय अंगांग हुम यावरगा नपी अहुम मखोय तरुक लपसिगी बेसी ते मजी पुरा याम हाइनेस्ट क्राइम बार्बरिक एक नि मखोयना तौरिसे अदुम पापुन हौजिक थंबीबदा आर्टिकल 113 टेररिस्ट एक पांदे दगी आर्टिकल 111 ऑर्गेनाइज्ड क्राइम नि हाइबगु मसी हौजिक पाउद थेंगनद्री सु हाइरी अदुदा नतना अजा सांग अखोई हाइबा कॉन्फ्लिक्ट सि थोलकपदगी एनी इंसिडेंट्स थोलकप मतमदा अखोगी मणिपुर पुलिस न पाइबगुमता अखोई हाना CBI द सिनरे हाइबदगी CBI तो गाउजिक से NI द सिनरे हाइबा वार्ड अमा मुथोगला इनेबा अदुमपु NI द सिनरे हाइदना हौजिपो NI ना मयाम सिनी हाइबगी लंगला लंगजिनजे कोई पुथोकबजे थेंगनद्रीबा जस्टिस फंगद्रीब कोइसे अदुइ बतागदी अखोई मणिपुर पुलिस लैबगी मथौसु इथा ताद्रबा हाइबगी क्वेश्चन अमखक मियामनसु याम तोइना हंगनबा इसादसु दुम फाउजबा करी कमाइन थंबिनिंगे उजा संगसे
hari hojiki thotok ki matang da law ga mari leina ba punamak ti angle na sukhai na phajana thambi khre na law edi duka sige law gi matang di advocate lawyer legal expert mayam dum leiri ko akoina madu di law da di kaya akoina changbadi nungai roi khara adu gi ni adubu mi haibase law natrasu ngasai gi common sense haiba ma aduga mayam gi adum chanabi system haiba amadi leibani na ko akoina madu de yengba kanda hojiki manipur da thokliba ngasa hanthaki ikui kuidadana trolombi da thokiba angang karisu khangdariba adugumba ma anida yam sathiba attack tawre hairaga laikhidaba haibado sidi manipur da puari oina lehaurani tawdabu karamaina adu thokibano kamaina thohanbano kamaina thok madu ngamkibano haibase akhoi nainaba ma change ase kumba pamdaba maramrada mayam thokpase akhoi se lengak leitaba kumna akhoi se u leire haba lengak haibase mase punamak se checksina yengsandana mina singna leiraga thoktaningai tawba haibado lenga amane haba adu thokre ngasi phobada sai haiba kumna logi tawpham thokpa aduga madugi ek mayam deki panba yaba kaya tawba yaba potu yamna dum slow oina ko chatharaga tawriyeba tawde heba adu khoi ngasai gi government amagi system dadi loina adugi adagi aiki adugi inquiry adu loina leiba madugi tamakda paisa su thadaraga dum leiriba adu karingba ma thorokpa kanda di heta Kariyashira iu udaba mai pakpadi leitaba thaba oina panthokpadi leitaba kumna ubago tawbadi mase nanda hairibadu yam hainingai hainingai su leye adubu hoji khwaidigi lubase akoina hana phapta haningbadi government pairiba government puriba mi singsina lepa ki tamakta aphaba kananingai ki tamakta ngang ba advice people mayam se magi aning ba thumdardi mabu thakataradi mabu yamna phai mana tawbudu chume haiduna haidaradi yetna ba kumna lawkiba laikibasina hoji akhoi wangang ba yadre pamda ba mayam su thokre go adoi khwaidi lubadi mana moina tawri bise lalasu chume haiwa haisini asida amuk angak pomadi Hojik Manipur da laichat ama mu lakpa haure. Masai mantri do achaupa do makok do MLA do chungera chumlera lalasu lande na magi party na lalasu lande hai na ngang oi na TV da mai party gi mi khara salai tawraga amu thado e adum MLA na tatraga makok singdu na noma gi hajra piraga go akhoi lo subada thabak chalo haina piba mong da piraga party gi mini mai mini haina swaida TV discussion da laraga party gi mayok ta kan ngang da na dum challenge taw da emotional oina tawba kampu ma yaw ba se da akhoi ikaira khre thoning laktre party gi khan ta namu magi leader do magi mi do chumi mana tawbu chumi haiba gi potu da sido ai da laraga adum madugi lomda chatana akhoi se adugi pot manipur da laina ama laichat ama amu lakhre aba covid 19 gi hena sathi ba ko ama lakhre aba se kadai TV de gi adagi ne adugi ne na thorakpa mayam ure aba aduna id TV discussion da political party BJP Congress adu ada haiba mi singje ngana ba da yohon gunu haiba ni maramdi moina lapda ngangba da lebaki prajagi mayamgi tholiba issue gi tamakta achumba phaningai karimata suggestion pi diaba moi party hunaba khona kadam ngang leire ba khoi ta ning direba go ai yaw ning direba BJP party spokesperson ne adane adu gi angang ne haina ngara na hag pokpa phajana kaino tawdriba adum thajalaga BJP party ne na tawraga swai da yam khangba haiba saba mongda heta ngang thoktana leibase akhoi khangba ware ba khoina haibadi hojil lepak da tholibase anga Sibu, ase BJP Congress to Manipur da hoje shason laiba kum laitaba kum lairi sidi prithvi na urubne anga haina na haibiri bedo chiri da imung ama nupi anga loi na yauna chakhiba yamna mong ta da bada terrorist ki sathi ba miyam panda terrorist haibisidi nomai paiba singa kapna bane maram issue ama de gi mi changlaga tawna buwane ba akhoi songi terrorist sing sidi
까리마다 강다바 누피싱 이마싱고 아코이부 복잡아 이자 군법 어두다 합병한번에 해봐시 아도나 지리드 토키버 타박 토독 아도 거의 더모이드 뺀다다나 마도 ngasi 파보다 justice 부럭들이야봐 부럭하라 하리 Yes. 아 아도가 한다 트롤로비다 토포 토독도 토포야바 토 머니푸르다 아도뭐 토포야바 토독라 해봐 마시 군법 마양 톡다나 레이다나 ahal aman sing na angang sing na ngarang na han phopo pokpata class 2 3 kari ba mo na manipur da kari tholi kari tawri je loina khangra ba madu kana na shon bano kana na soihan bano kana na lenga ngak li bano karamba party na tawri bano hai bisi khangla ga lai khra po chi du bu siwai si da mo kyam na chahungi kaino kowar se hapjal ikai bisu khangda bajara swai da laraga akhoi party na adu tawe chumi akhoi leader na hai du chumi na ngamba mi se yawda id toning dere kaugno politi APJP gi spokesperson ne adu gi angang ne na larade akhoi da kaubi gnu moi pen na ngam jasunu ko boina pen na ngang li bu ga thabak tu ga tholi ba ga chanari bra hai bini da kari hai da bano hari ko ano hojeki ashi kumbasinda hojikti akhoi khra chumthokse haina achumba afaba pamba mi mayamna honarasu chumthokpa ngamdareaba ko hojikse manipur se yadre haibadi akhoni yadre haibadi party gi adugi to akhoi leiriba akhoi gi system leiriba akhoi gi environment hoji manipur da chathariba punamak se yengbada nang ka ai manipur ne haining dereaba akhoi se soi khre aduna new thought process ama ko aduga anauba akhoi kari noma sengkat pagi mathau tae masida punamak yauraga sengkat se achumbado chome haise aranbado lale haise aduga chumdaba lanba mayam dodi akhoi namthak muthal se haibani haba aduga anobo kai noma akhoi puna chamina ba yaba kari no adu soiba makhai dodi chumthokse haibasida soibase khangna soibagi tamakta leblaga chatpa mi yauri haba aduna dum thodokse thokpane haba continue thokigani aina hairisi thokigani maramdi akhoi yengnaba kana no haibase ngasi manipur da poklaga ai lepak ngakni na thoklaga ai mokok ne haina hairaga akhoi bu yengnabase kana no khangdaba mi yauri haba khanglaga khangdaba sabra dudi khangde udaba sabra dudi khangdre ko ado udaba khangdaba mi mayam yauri haba adu oiradi lepak tu da phabadi purapa sungang am kiroeba adu hojik lausu lawning de haisu haining de akhogi hojik tholiba tawriba punamak se akhoi chahi kaya akhoi ngangla khre haira khre kanada marang singadaba no sire haire kuki da chaibe yaba haibe mara adum haire adubo akhoi gi tawgadaba mi duna leader na system aduna de adum tawdadana adum leiba tarade akhoi kari hairuni ko adu hojik khara hojik su amu chamana ba leiri nahan changak pamani mi sibadu condemn tawraga a center da hairaga logi matungina ama waibra ma mi kanana no haibdu di mi hore inquiry tawbada search tawba kanda magi finding do lakada bu potu bu akhoi mai ba gi type ta chalaga hek siban no wala kanda leader mamindi paloige leader chalaga sidi chingdi kapla panate ga haibasu yauri ba aduga khara mu khara na gadai mai teidi gini go sisu loina makse mai teidi gini khara mu tv da tholaga masidi china ba ya bu pod adudi mai te meseng da tare ba adudi kamai chum thogada bno adudi amina yena ba mina haragni center ni adudi sidi mai te ne akhoi observer tawbo singnadi poto maite na tawbo mong da ta khre ba angalai na hairi ika he no wala ga ne go no wala ga akhoi na social media da id leram de numik tu go social media da chalaga yego si inquiry tawraga hospital ngang to masi yade masi khutak action lawgadabani masi gi culprit se phagadabani haibulom da haide ba wahai se anga akhoi gi leader sing se kamu sonbra haibse madudi haidadana ngasai sidi chingdi kapla panate ka haina madurom da chakre ba adu amu discussion da khra mu tholaga kari haira ga masidi akhoi chiamna chinaba ma lai khre haire chinabu du kana no habne da ada hojiki sum da saugadara angal yauri aina sum yemda maitei gi haire purup khra se mi loina makki nate maitei da phabo yamna lai akhang maitei gi mi group khra se da mafang marang lai taba sangrak marak gumna khra lai ba yawu gumna ure ba saubu ya de go aina sum yemda mafang marang lai tere ba lansi lani landu tawradi landu phajana tawbu tai akhoi sidi lan tawribra haibisu phat ta de asonda na lan tawri sonda na moina yade haiba tawri atuga mi khara na asonda mu loina ra ga chatpa kumna sum
이상 통로가 문닫는 짜닝 먹고는 거 아좀 좁 다범을 내래 아도 후직 바래 내가랑 잡고 야래 집 미니스터도 호도비 세나프티 짝크네 아이디 후직 메테 하영지디 좀 잘로 하이버네 야브라야 답다 잉세네 아도 그리노 만나디 잡고 야래 하고 쇼 또보네 하고 아코이는 빰바디 마두나 때다 잡고도 고나 좀 잡비로 하나 아코이기 머럭다 트러스 디비짓 레바 노아이나 더 프로블렘 마ям도 하나 아코이 펌미나르가 좀 토키시 해브네다 고 보도 어떤 어진다는 하이리 보도다 아이디 얌나 나닝데 아코이기 호질 레리버 미웨싱 아코이나 머니푸리 마차싱나 떠리버 이chất 람차 사자세 아스마이나 좀 다운 레르디 넌 하이브도 좀 토크니 아도가 아코이부 옛날버싱나 좀 마시디 쿠바 푸거니 하라우거니 아도가 센터너주 아코이부 얌나 라이트 오이나 로우야버 아도데기 토락분이 나이 하이게 오케이 thank you very much asangka sarda lakchage oza sang handaki tronglawigi thodokshida hojik akoi condemn to khara di condemn sina dum yara dori bra rest in peace hairaga dum ya dori bra aduga asiba magi mama lak tara sina ya dori bra sigi question ji sumaina sum chatra lairebo oza sangka sar sigi hojiki sigi phibam sida sarkar sina legislature sing sina leibak sigi damakta lawgodoriba next step miyamna makoide expect tawdorisi kari expectation no bakoina hojik makoida thamba yarisi khwai maru dune ira hari ko saisu haire matam yam laitre ten hairage angal na su ngai first round 20 minutes low kreba masuma ado masu minute yengde me de dum 20 minutes we low re ado no hojik matam laite nana haibadu chume adona doctor kainoda professor primandan he haibadu lenga ngak basing leader we basing se lo kha ko coaching lo bo phagani adu khang bo phagani hen he hayaba hoji akhoi manipur da akhoi se yamna ingna chigna karimata problem leite dana panba yaaba adu bo mi singjina thamoi sengdabadegi corruption common badegi compromise tawraga ama yadav pochu compromise tawraga dum yakiba yadav yaroida potu paisa na themla chappa habit che chahi kaya akhoi practice tawrakhi badegi akhoi ki rights akhoi ki rules of law se akhoi se maning da tham khare ba natra anga hoje manipur the law se phajana chalao ba loina yaw khrabane ko hoje uncle na constitution na ma pai bi ri ai yum da thame sida kar loina yaw khrabane adugi sida leader oiba sing mayam se sigi rule of law se da sigi constitution ke kaino sida chumna niyom chumna chala thaba to haibane aba akhoi di onna taina bada sigi law sidi apply to dreba la sigi lyric se pa dreba sida yauri ba lyric sidi khang dreba duma sonda paisa kamaina logani contract kamaina togani scheme du kamaina percentage cha ni haidi loina khang aba thaba kamai hapkani abdi khang aba asigi law de yauri ba article adugi adagi ek adugi adagi haibasi si khang dreba adu ching de jong si village authority ek agal na khang 1956 village authority ek ki matungina ningthaugi authority ki ayaba yaudadana ko heta sibai se changba ya de ba anga law and order se ningthaugi khutta pi ab chingdedi khogi hill ki kaino ki matungina ko aduna mana mi changani puli aduna lakani haisu ma headman da chief da inform togadabane ba si pochu leiri ba adu system laikhraba potuna aikhoina kari kok saningai lege sineda adu bu ngasai haibukumna mamang aidigi akhoi se corruption gi kaino oi society oibagi aranbado khumjalaga chatningai gi tamakta paisa na themla ga chatpa mi ama sire maram chada na fake encounter da natraga hojikum terrorist ki tek da kap khre wari ban example ai hai ge ba la na jora jambu da nupa ama chalu ba da ko hat khre yang adu su terrorist ek na tra anga te adu case pangkhalaga madu tauge hai de hai ba adu dum loisan khre ba adu di basai ki constitution do rules of law do leba da phung khre ba asmai na honna ba degi ai paisa na adum ya ya khoi da du ya ni hai bise lukchin ba mi gi mukok ta du yaw khre ba adu lukchin ba singa sidi hai do so hoje ki maming di pan hetta pan ba kan da moi de yen na ba ne na law ya ba si kyan ta da ba gi ni hai ba aina nang na suggestion people say os ai gitam phaine sil lepa kinine manipur kine kana bane haina law de banga anga na yek pa hai bise cm da kitang
mana tothopatuga manadaba sonda load hairibne do sonda lodi khangre do waribo yana kan as angal kaino se yade haibulom do chakreba asangai na ngang se chief minister to the yengthibi ngang manate he is our chief minister state ki chief minister amo ai di khoi ki oja khemchan oina personally ai ngang manate aba khemchan oina were de ai sunga ngang loi but any chief minister do da mana si topam thoi haidona khoi lebak nungsibigi tem lebak sengka se habigi nganglu bune hairu bune ba adubu madi mabu yengkhibine na lowre ba masu amasu ko wari ba khoi gi choi se aduna taba haitri lotion ba haitri niyom chumna chatri heba aduna ngasai rule of the law the chatabne na masi kala ga chapade yeng se khoi na chekhan thenari ngasi si the thokre si wa yamningai lete sen haibada aina if I were chief minister chala imung sing da kaino sing tawraga chapa niyomina anga ko lo oina sile si phara si togni tak thaba oina panthopada es krisha lo paisa lo haina themninga lete madugi mi hatpa singdo madu tothori bo singdo within si the tawraga ek leyaba madu palak kanda justice to lakada bane abo justice phangla kanda imung adugi tasa tari bedudi government na nasai ki compensation ki wanate ta anga tongan ba cabinet approve tawraga service pibra khotpra ko senkat pibra adugi tongana mu lei jai ba madurom da chakada bane ba akhoi gi di justice to purak tringe da pijar taw tringe da hana loisan thoe ba angal natra pijar toy na paisa da themlaga adu tawga nahan chura chambu do thopudu di aduna kari hairun aduna ngasai na haibudu akhoi mi je kyan tadaba mayam leribnena praja khat natana leader sing marak su kyan tadabnena ngasai ta angal na haibudu hoje MLA leribnu pi sing ga chalaga gadai da loge sidi yaroi haina moi protest obo yaudabni natra condemn thokadabne ama phona thokte ba haina khoi gi amarom de president tawninge ba nemchaki ke deputy sem ma samagna yade ba chem ira thoe deputy sem di khosu thoe go ai wakhanda go mayam zum UNC su thoe natra ta anga hadakdi mayam thori sidi ado sidi rules of law da act chak thagda ba thabak to akoina madugi lanba da tongan ba ma da chakradi yaroyabo ado ngasai hana madam sujata na haire numini yamna langlaga hayen khara lairaga de tumina laikhra dara dordi akoi justice to purapung amudara no ado lan tobo de landu thenaba tai min attack tordi madu akoi defend toba tai ado ga law ki terrorist to chathare haradi madu terrorist ki ek punama thingai tamakta security forces mayam thamli bedu natro madu kana na chalagani madu akoi ki government du na chalaga dam natro ado di government du shore hardi kana na chumthokani government party machine chumthona masi chief minister na chalago home minister chalaga mr prime minister nasangal na haibedu home minister noina manipur sumaina hanthana lawraga akhoi wahangani sumaina kaya khanglak leila se lebo we taradi akhoi chief minister toklani anga adu haiba ngamra haiba madu haiga da muhutu da madugi kainoma chair se kallega da kana no mangonda adugi achumba haibra kholla haibalomda akhoi se thijanlaga mi se khomnaraga chatpo oina jakhreba aduga kendar gi mi singsu madugi ashoiba prajagi achumba tohoningba gi haiba kanda lalasu hatta agi MLA ni agi mantri ni haina lande haibalom the defense chakreba protection chakreba aduna akhoi wangang ningde haibado mi gi dia aduna te haba aduna akhoi gi yenna ba se kana no haiba se hana akhoi identify to akhoi na haurapadi nganglapa ngasi tawrapadi akhoi de akhoi gi yenna ba se kana no akhoi di khangeb nangi yenna ba khangra tarade nangi soiba ai kitang soiba leramba ibani chana ramda ba madu tona thamgada bane madu di kona ibani gi personal issue ne ba hari but ibani gi yenna bu da thena ba kanda di ibani common issue da ibani changba ta ba hojik MLA mayam se unitedly oibro hainin de buane afaba saba ngam saba macing lepa semning ba saba basa adu ada ma chunchara MLA da ne hoje MLA da unity oi de ba MLA mayam se issue da lete ba issue khangli bro hadak chali ba mayam MLA mayam chalaga adu di akhoi yenthine MLA mayam na akhoi responsible law ni Mr Prime Minister Mr Home Minister ko adu ada si aroi haidona MLA mayam do na imung adu da chalaga consult tawraga moi oina thana tawda bane ba moina langda bane ba ona taina ba da masi yaninge moina terrorist ki thaba tawbo je akhoi yaninge haidona terrorist protest of Thorpasida on the Tainavada, particularly tear gas capsule, check Kalaga, I quit machine Tadra. No, I kigini, Lila say, I quit Lila, no, I kigini, Lila Loidiri. I don't know.
미 싱세 파타바 무장에 아도가 리더 싱세 아이기 레바 그리노 아이기 미 싱세 그리노 아이는 따오더버 타버 그리노 하이바 하나 니옴 니티 강바 무장에 뭐 마도 강더버 되기냐 봐 이로에 선세 로 코이버세 수버세 아라티티세 그러나 아코이 그리 하이바 안가 이로에 아코이는 로 코이버 선세 마라 그리 하이바 하나 트레이닝 피해봐 아두 뭐좀더 로 코이버 야이바 베트레디 바자나 나라 후트레디 lau khoi ba ya de ba lau thaba su ba ya de ba a khoi gi manipur da ngasi lai ri ba luching pure ma ayam ba se naran hutte ba naran hutte ba ne na naran hutte bi constitution du khang de ba ayin khang de ba anga aduna anga oja primandan na he hai ba do khoi mla ka ba mayam se coaching khara lau ro de phagni hai ba do adu ne ba adu de gi law se khang de law de apply to ga de ba law de attack to ga de ba do 또하나 탐라가 빠샤다 템는 그리 떠오니 아다 미야마 시레 아두 떠그래 하르디 로 레리비도 로도 애플라이 떠혼게 하이드나 아이 잘라가 빠샤다 템이 하르디 아두디 저스티스 투 디나이 떠토크래 가나 아두기 서비스다 프로모션다 그리노마다 라나 떠리버 미암시디 서비스 합다 체람 돌아나 합럼시디 어머니 부다시 토크러버네바 아두궁바 레박 아두궁바 소사이티두디 아동 프로블렘 톡부타이바 아두 능시 톨리버세 제마망네 지리기두 로션들이 한덕 주라 잠부기두 로션들이 로션 그래 마두디 야나 살라가 한덕 아무 토크래 하잉 그다이 너무 토 색마이더라 좀 발레더라 아두 소마이다 좀 이랑 따오르고 레이더라 때노 아두디 아코이시 human beings 말락더래바 아두는 버자도 소이나 하이닝부디 떠시 emotional 오이세도 니엄 줌노 떠시 거 아두가 police security 랭악 레방악 프라장악 싱쇼 마 아코이디 헤나 police나 로세 컹리버니 아두가 미도 로나 그리 떠고 야브라 하이세 프라자다 담비요 말리 떠 아코이기 IPS officersing IG DG 오리보 면 DIG 오리보 SP 오리보 면도 프라자 마세 스마이나 떠로이 아스마이나 떠오더버니 하이보 모이주 프라자다 담비요나 마도디 ngasi IPS officer police officer 레리버 싱시디 마도기 니엄 니티디디 딱대고 프레스도 하이데바 좀 미디 이모셔널 이차 시름네나 아기 이몽도 시름네 노아이다베 갑르기 샤오버기 좀 도럭번니나 아도데 오이나 딱 하이르고 레이레야 방가 아도데 센터리 하라오 그래야 봐 미디 아코이 머신 딱 할라가 라스타 아코이 머신 컨나르데 아코이 머신 차이나르데 아코이나 와락버세 노아이그니 하이베기 미디 하나기 프리플란 떠오르버네바 아도나 두렌다 이싱세 모클럭 양 내르가 떠오르디 nga 티버세 와 노아이 하이리야바 노아이는 것이 아코이 컨나르 레리버세 모이디 컨트롤 떠보 양 노아이야바 좀 떠키그니 아도 그나나 퍼스트 파타도 모코 보이브도 리더싱도 마시 파타가다 프라자도 컨트롤 떠고 야거더버네요 리더싱의 파타들가 프라자도 그다이 컨트롤 떠보 야니 시디기 톡보네바 하리고 아도나 야나 하이닝데 아코이 레바키 와칸다 컨시 아중보도 터보고 있는 우치 justice to let me nasi 하이브세 하이 아스마이나 탐자닝 Okay. Thank you very much, Lucia.